ngasi phongkhiba tongan Manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikedi miyamda thamjagi ahanbada center gi minister sina sayol khudingi laklaga miyamda aranba propaganda sandolambada natana kari karamba ohongba puraklabage ibobi India da paliba Modi gi lenga si sahi ani farakle Manipur da paliba Birena lusingbu lenga asisu sahi manga surabani Maramaduna Hokiba say Manga Sida Manipur Kari Ahong Puraklabagi Haina CLP gi leaders Ori Bahanagi Minister Okram Ibobina Fongtokre Wapamasi Manipur gi political party Taruki Apunba Alliance Ama Oriba Manipur Progressive Circular Alliance gi Wangjing Tenta Kendra da Congress ki Mireb Oriba Moirang Them Hemanta gi Tenta Khongbol da liba Yumdanga si Pangthokiba Pirang Singkhatpagi Thoramda Athoiba Mitungi Warol Piraduna Ibobina Fongdokibani Ngasigi Piral Singkhatpagi Thoramadu Thobal District Block Congress Committee gi President M. Lukhoi, Wangjing Tenta Block Congress Committee gi President SS Gopesor, Committee gi Advisor L. Siamo, RSP, AIFB, ZDS, CPI Amadi, CPI-M gi Manipur State ki Lusingbasing Amasum, Wangjing Tenta Kendra gi CPI gi local leaders Singsu Sarwyaki. Thoramadu Okram Ibobina Makhatana Hai, Manipur Modi Lakpa Madi Center gi Atai Minister Singh Sayol Kudingi Laklaba Miyamda Haijilamba Aranba Propaganda Sandulamba Natana Kari Karamba Project Purakrabagi Hairaduna Makoina Manipur Miyamda Mako Ngoholamlaga Ngoholambang Aktani Center the BJP Nalangak Padi Manipur Padi Masibu double engine Miyamasi engine Anina Sakot Maikeda Singkat Libani Haiduna Miyamda Aran Mangang Libani Ngasidi engine Anina Manipur Sakot Pada Maning Lom the Singtaduna Lady Haiduna Amukta Miyambu Apaba Sakot Maikeda Singkatnaba MPS Egi Mihut Sing Miyamna Takat Pira O Haikianasu Pausna Fundurakli Wangjing Tenta Kendra gi Matangna Palladuna Ibobina Hai Songtok Sungsin Tawduna Ladiba BJP gi MLA Paunam Brozena Wangjing Tenta Kendra Sida Miyam gi Kari Ahong Puraklabagi MLA Brozena Kendra si Miyambu Apangbani Khanbagi Thabaga asi Yamna Lebak Thibani Maramaduna Miyamna Muna Khanbiraga Kendra Sida Karamba Mihut Thagatlaga Fagatagi Haibadu Miyamna Lepiro Hairaduna Mamangda Congress na Lenga Parigi Matamda MLA Masing Suna Paunam Brozen bu Congress na Laukshulubadu Asauba Aswebo Iramle Hari Manipur gi Civil Secretariat asi Congress ki Lenga Matamda Sada Marfu Hena Semlamani Hauzik BJP gi sahi manga gi matam asida hauzik phawba masi lengdana leiri asigumba miyamda oida mangangba karigumba amata tawba ngamdraba mafam adudani Wangjing Tenta Kendra gi MLA na sungsinduna leiribasi handaki Wangjing Tenta Kendra gi miyamna MLA Brozen bo asawba parama tambiba matam yorabani hairaduna Tenta gi Edet High School amabu mapung phawba High School ama oina Laukshilamba Primary Health Center gi matik saba building sarambadu Congress Tenga ki matamdani hairaduna MLA Paunam Brozena BJP de Yorok Pasida BJP gi sahi manga gi matamda Tentana mai ising mai masing amadi lambi thongda miyam gi kari tawkharba gi swaki Congress ki mirep oidi bahana gi minister Moirangthem Himantana hakibida handak pangtok kodoribe election asidi aigi migi naidana aikoi amatu oina lepminaduna dictator gi lenga si maithiba piminarsi BJP na lusingba barat lenga asida PNW gi kholaw lawriba hainingba madi phongdokningba wa haiba ngamdaba tawjaningba thabak tawjaba phangdaba kayana pikthali masida natana uhaidaba kya uriba tahaidaba kya tariba miyoiba amagi maning makha tambada awaba jaitheng piriba subnan sasan asibu maithiba pinabagi damakta awon mama puraknabagi damak Manipur gi political party taru asigi yenglaga miyamga loinana asetpa phirep lemminasi haikenasu pausna su phongdorakli Atopa Paomana PNW Yorokpadagi BJP gi marakta khaibung tabagi fiwamda leire Mirabai Miyangi interest thabak tawbagi mohutta khuta sakti pairi haiduna BJP ne satharagli sunam sasan gi thawong kaya sina ngasidi lamdamasi leibak tambang ngamdaba fiwam amada leire BJP masel fawboda PNW nungaina da lakpadagi ngasidi BJP gi marakta khaibung tabagi fiwamda leire haina pasoi kendra gi MLA eki Mirabai na phongdokre Wapam Singasi Taragani Toy Suba Manipur Assembly Mikalda Congress ki tiketa pasoi kendra da Mikal Thengna Gadoriba Kendra Sigi MLA AK Mirabai ki Piral Singkhatpagi Thoramda Paumishin Hangbu Hangi Paokhum Piradunu Magna Phongdokibani
Mangna makhatana hai BJP na haukiba kumja English ingani ga taraga teret mikhal mamang na thamkiba manifesto kadai fawba thabak to onthoki natragana onthoki de haibadu miyam ne hena khangnarbo afamni miyam da oidabo wasakya sakiba adugi mahi handak pangthokadoriba mikhal asida miyam na soidana para ama tambiragani lakliba mikhal asida Congress party na sit kunthra gi mathakta kaduna anawba Manipur gi anawba puwari ama soidana Congress party na semgani Democracy ki wantok nomo gi mangsilakliba iramdamasi nahounana amuk hena sapsaba democracy ki wantok leiba legislature executive amadi judiciary da maning tamna mathau pangthok ngamba lenga ama purakna ba myam puno khona minarasi hainasu mirabaina makhatana su phongdoki hari Lushilak poina to paw mana Congress BJP lenga na Manipur tangdu leita na hingba masum transparency leiba lenga purakpa ngamkide sarat Sahi taraga mangana Congress na dugu sahi mangana BJP na lenga perak pasida Manipur tangdu leitaba transparency level lenga ama purak pengamdana leiri amasum potential leiraba naha kaya ngasidi sizinafam khangdraba kang kathanga pangkhak oire haina konthaujam kendra da NPP ki ticket mikhal thengnana ba sem sariba konthaujam sarana phongdokre wapam singasi konthaujam lairembi manakta leiba ma ki yumda pangthokiba phiral singkhatpegi tharomda magna phongdokibani magna makhatana hai Congress amasum BJP haibisi miyamna mahau tangba loiraba party singni party animak haidokiba wa ngaktaba masin ani longwa party ni lakliba mikhal asida BJP su Congress su absolute majority amata fungamloi NPP na soidana masing yamna mai paktuna NPP gi lenga ama suksoi soidana semlagani karigumba NPP na lenga pairabadi mamang de gepalamba lenga singna thabak tawbada transparency leiramdaba kyadu manung mapa naidana thabak tawgani singtam khaidana sako thorang ama sum milon gi phipam phagat hangani miyamna hangoiraba amubo ain apaspa laktokani ST Taminnasi pibinaba center recommendation thagani loinana women's empowerment youth employment amasum agriculture da ehenba miyeng thamgani hanisu mangna makhatana su phongdoki hari lushilak point tendak pa pawng khutang myam da thamjagi Manipur yawn state manga da pangthokodoriba election barat kannabagi ahan ba khongthang ni Ranjit Manipur kannabagi sapsaba wakhaluna Manipur Progressive Circular Alliance semani nara Supam nongpam khangdraba khunai sigi nupi singidama honagani AK Mirabai Pasoi Kendra ki Congress ki mere AK Mirabai ki firal singkhatpegi thorom pangthokre thorom ga mari leinana CPI National Council ki members oidiba veteran politics Dr. M Narana hai ngasi pangthokliba firal singkhatpegi thorom masi nupi na lamsingba naharol singna tung inba mama singna lamtakpiba phidamningai oiba hiram kya da anoba inot kya sakatpegi mifamni ngasi gi mifamasi Manipur Kadom da satkadagi haibigi lambi semba mani Manipur kannabagi sapsaba wakhalunda Manipur Progressive Circular Alliance semani mamang nisu CPI na INC ga satminaba lekre Manipur gi tungi khallaga amok alliance semani MPCC dagi thadokliba AK Mirabai bu miyamna sokat piu haina su appeal tawki haidi Lushilak poina to papaw mana chief ministerial candidate ti center na leblak kadabani Manipur su collision drama laikhikani Bishorjit Lakadoriba Mikhal asida thongju asida Mikhal thengnagadoriba minister thongam Bishorjit ngasi nomination file tokre nomination file toraba matung tholakpada pawmi singna hangbu hangi pakhum pireduna minister Bishorjit hai Mikhal asida kendra sida aiga lamba nariba mirep singdagi awangma thakta bot masing helaga kagani mamangi Mikhal su aina sada humfugu humdoi gi sangda helaga bot kakhibani handa kesi su sada humdra da helaga kagani khali Mikhal asi aikhoina laithok palaiti Handa ki Mikhal asida BJP ki ticket phanghodaba atai kendra singi intending candidate sing punchinakhra basu uripo kendra gi oinadi party asigi chief spokesperson CSB joina BJP de bot thadaroi haina pankhiba adugi matangda palladuna minister Bishorjit hai Manipur gi intending candidate sing asina Manipur BJP gi lengak leibaga loinana masigi thadarakliba scheme sing asina miyam de awareness tawri loinana BJP na lengak semgani haibigu wakhal sulai Intending candidate sing BJP ticket tanaramba fangkidaba yawbusingna nungaitaba yawrabasu maka satminaramba party asibu nungsijaba miyoi khrade adumak yawgani adugumba mayam adu punsilaga handaki Mikhal asida soidana adumak BJP na yamna hena kaduna lengak semgani madunadi party asina sit nifu gi mathakta kagani hairibasi masida kanagumbana sauningai leti
mi haibisi sauningba pendaba kya laibanina bijoina sauningba panghai haibani adumangna party asida yamna kana sokpa oiroi amadi mangna party asibu manghalagi haina khanbasu oiramloi haki BJP na mikhala sida nifugi mathakta kaaba haibisi party asina lenga ama semba ngamlabani haina tai masi oirabadi haujik CMC kanana oigani haibisi plan tawba lairabara haina hangkibu hangi pakom piraduna minister hai BJP gi ahal laman ngakta oibanina makhoina lawrakpa warep aduna aroiboigani masi amada hanglurabasu sap manaba pakhum phangani haujimaki oina chief minister ama ohenanabagi plan amata leiti al singna taba warep aduda ingani chief ministerial candidate center na lelwa kani so haki mana makhatana hai NDA gi collision drama manipur su adumak satkani BJP gi satminariba party gi mirep kharana election na panghai hairasu maduna issue oiduna collision da akaiba leiroi haikenasu पाउक्सना मखाताना फोंदुरकली अदु हौजि कोइना दि म्याम पाउक्स मतांसा लुसिनजरगी अमसुम पाथोक्सकीबदा सोइकिप लानकिबा क्या यावरसु म्यामना ngakफिगनी मतम गी ओबा मरुएबी पाउक्सिंग सु म्याम द लेप लेतना अपडेट पिजर के हाइनसु चैनल सिगी मेकेडी की थमजरी एंड थैंक यू